Meeting Tabiribasing Kwai Kodimako, Han Moktada, Piki Channel, Pothaminasi Khangminasi, Channel Asina, Taram Noksari, Amadi, Ikon on the Kurum Jerry. Channel Asina, Mamang Taki Hona, Lepanidana, Chayol Kudingi, Nomajing with Kudingi, Sandok Chaduna Lakipa, Chayolgi Rashifal. Matam Kragi Mamanga, Potlibi Irang Asina Maram Oraga, Mamang the Soina Tamjaki Wadini, Yam the Queen Lepluraba Matunda, Mamangi Chayolgi Hona, Amuk, Nahunana. Chayolgi Rashifal si Nuxizerba viewers and subscribers in the Yam Kanataki Matung in the Mamang Chayolgi Miam the Kudul Tamjaba Hosakraba Matunda. Nasi Somuk Pudun Luxury, Nasi Marskitang Tarataretagina, Lakadoriba Marskitang, Kulumdoi Fobi Oiba, Chayolasigi, Rashifal, Kudul Tamjanabagidama, Pudun Luxury. Nasi Chayolgi Rashifal Sisu, the Moksagumna. Mes Rashifal the Hojari Haraga, Matang Manau Nina, Adamak, Satazaraga, Ruibeda, Mina Rashifal, Lokutaraga, Lucian Jagadoni, Paduga, Rashifal Kudimakta, Mausagumna, Chayolasigi, Manunda, Tanka, Ani Tokna, Rashifal Kudul Tamjabagi, Matogum, Nasisu, Tank Taratagina, Taramapan, Fobugi Lady, Rashifal Ama. Adugalem Horiba Tank Kundagina, Tankulum doi Fobugi, Chayolgi, Rashifal Sida. Ani suba tangkakta kudol tamjagani adu Rashifal kudimakta tangkulum doi fawbugisi hek loibaga haksangi oiba mahai masingi amadi pakhang lesabi singi kudol tamjarakadawani kudol tamjarage ngasi March ki tang 13 tagina lakadoriba March ki tang kulum doi fawbugi oiba sayol sigi Rashifal kudol tamjage miyeng taminarasi maraktana nungwari pawjela matang miyamda kudol tamjari ngasi prithibigi Sokhalakpagi matung ina ngasidi aikoina sariba chinjak habidi chemical kya chasalakpa chemical kya ising thakpada yausilakpa loinana chemical kya aikoina sor honbadi yausilakpa loinana mobile phone gi radiation kya sina maram oraga sida ngasidi aikoi mioi bisingse makhal makha kya gi anabana haksang sing asida yomdana yamna wana hingnari asumna Yamna wana raba matam asida Quaito Life Company na yamna faraba makhal kaya gi hidak langtak amadi dietary supplementary kaya yamda pangandada lakli. Hidak sing asina haksang da dakar oiba stem cell amadi mineral kaya pisinduna haksang bu lainatina senduna immune system kana lehenba ngami. Asumna company asina hokiba sahi tariat asidagi hauna luraba makhal makha kaya gi anaba kaya handuna lakli. Iramasigi matangda aikoina thengnazaba video khara makhada uchari miyeng mutang taminagisi madugi matungda Rashifal kudul tamjarake aije yamna nungaitaba hakchangje saning thaning phawdaba adegi isasida khigi angang khaw bomi gaine sum darabda aina doctor da sum chatpajida enang je operation tawdadi yaro khoroge sum haiba aina operation je tawindaba ada aina sum isorje da sum ninjaraga yana I sana hidam ta smai to na operation to dana ba hidam ta chajaraga I phar di phani dana I nei so dum khalaga dum ningba hamung ji da dum tumbaga ya ja dum thabuk chu adum khang hang to bi de mu hamung dong tumbi aingon da ki ni nani khangdabi adi atop wa khalang ta leita ba aingon da sigi sida dum khalaga lebe ana ba ji da khalaga leba adi ba karma di ni gi Kangde kumai harau di sagai kai di pehau gi si ta cinta ta ra I lei ado khangau dana nongma hidak sai ni sum mana ma sing kai gi taw ya phone sum yeng ba phaitola ki si ji thangna ra da si hidak je phaiya ha ji sum bazala ne au pi ke chenen je thangna ba sida ani si sum bazala ne mong ta hangge na hangba de gi mana phai khole ha duga ai try tawra gi na taw ba de gi aina Irakji ai sana wakhanjida hobire ko khallaga chaba hobune je adu hujiki janing thaning su phawre adi sa sinungare thabai ngang su no me kalle adi deba krama janinge ai sana lu pasin da sire hujiki ana ba sire hana de kem adu ko phawro mana je ko adu hana leramba han bla ko leramba midam ki sugum che adu matik mai jam makshal laga ko even
mahing bo kharaga leraga lerame adu ngasi di pura ngauthog lerame ha tare si aina haibena te madam sanam da karam film da lerage mingsen yeng do ubirong ne tare kari ohong lerage mai thong na haibiro ai ahong le be je khangde isa mioi bena kening abai je adu khara apa ai se hana tharo lebde operation tawjaru bane operation tawra matung no ba si saja bade no ba si sabadagi ai si thana thyroid ki operation tawra ba si dak si phajare adu makha ta na sai no ba si sabadagi dak ki pula phajare thyroid so complete oina phojik normal da lejar stem chensu ai tha hu muk ja je adu si ngon de benefit yam kana be ngon am phangjaye ngon dum leira ma nuai ta puna ayam loina fai wa am te hero da nuai phung dok poge Ming de famai biro Jimina okay chani bang phangi ko karamai na phang pana te haibiro itu lai fikasi stem sensi ta ude okay fare dudi mayam ngasi gi thamjani ba Chayolgi Rashifal da miyeng taminarasi pungning changna taminasi ahan masidi mes Rashifal lokasage mes Rashifal gi oina ahan matang ka kitang tara tare tagina tara mapan fawagi manungda thodo wathok yamna yamba amadi mayokna ba matam oigadori sadagi sel khara chatkani aduga wakal yamna sarangna ba matam oigadori thabak suba nomba mapung phaba ingam ngam da ba matam oigani mina di sanbigani tawjaba thabak khurima mina thajabi babdi leigani aduga isa ithanta pangwa waba matam oigadori sadagi panduna leikiba sel adumak phangba matam oigadori mari matagi upai tobu ngamgani adu belemhori batang kundagina kulumdoi fawagi manungda lamda satpa thoina kaide wanomba sakri thangani anoba maruk phangani mahigi oinadi thoina kaiba leite aksangi oinadi khwang khra nuwairoi aduga pakhang le sabi singi oinadi fawdok nagani ani subada bris Rashifal lokasage bris Rashifal gi oina tang tara tare tagina tara mapan fawbagi ahan batang ka kim manung asida lamda satlu haiba lei anoba maruk su phangani tharama karamagi tharab thabakta pukning sangba matam oigadori aduga sayen gi karbar tobada sel mangani sana konabagi thabakta ningba thungba oigani aduga lemhori batang kundagina kulumdoi fawagi manung asida imung manung semjin sajingani larik iba khongba aduga anoba I paw kya khomjin bangamba tungi plan toba ngamba wakal khanthaba matam oigadori aksangi oinadi thoina kaibelete mahigi oinadi fajana toba ngami pakhang le sabi singi oinadi thungagani humsubada Methun Rashifal gi oina tang tara tare tagina tara mapan fawagi manungda lamda satkani anoba maruk unagani wakal nungaigani mina sandigani wanomba wahi nungsigani mari mata yumda thunglagani suba nomba mayai oina kanaba lei aduga lemhori batang kundagina kulumdoi fawagi manungda pungni sei toba kanagani khutsagi thabakta sokhatpa lei lela drama yawningba aduga mingchat su phangba lei mahigi oinadi adumak mayai oina pai haksangi oinadi khajai amadi ngak khara nuwairoi pakhang le sabi sing oinadi muknagani karkat Rashifal gi oina tang tara tare tagina tara mapan fawagi manungda anoba paw tagani larik pongba ngamgani pungni sei toba kanagani mina sanbigani lamda satpa kaide mari matagi mateng pangani lemhori batang kundagina kulumdoi fawagi manungda pham hongdo hongjin tawgani imung manung semjin sajan mangamgani sana khonabagi thabakta mingchat fango haibalai masa masu fango haibalai loinana haksangi oinadi akaiba thoina leite adubo ngakli khu khara nuai tabadi leigani pakhang le sabi singi oinadi muknagani asumna mathang lokasage Singha Rashifal gi oina tang tara tare tagina tara mapan fawagi manungda sel da kok sagani masa masugi paw tagani suba nomba kanagani karbar sokhalli pham hongdo hongjin tawgani anoba paw tagani lamtu satpa kaide lemhori batang kundagina kulumdoi fawagi manungda kutsagi thabakta sel fangani jagoi sei tawba kanaba fangani wanoma sakri thangani mari mata thunglagani
mahigi oinadi akaiba leite pakang lesabisingi oinadi muknagani. Mathangda lokusage Kanya Rashifalgi oina tang 13 18 fawbagi manungda pandana leramba sel thajadana phangba lanthumsu phangba matam oigani. Anuba marup phangani nungaiba paw tagani wanomba mai pakani. Aduga anuba paw kyasu adumak tagani lamtu tatpa kaide tang kundagina kulumdoi fawbagi manungda kutsagi thabakta sel phangani. Aduga migchatsu phangani lairik phongani isorgi thabak thoramda pukning sangani mahai fajana chatli haksangi oinadi kaiba leite pakang lesabisingi oinadi tungnagani. Mathangda lokusage tulla Rashifalgi oina tang 13 18 fawbagi manungda sel makong pangani ningbaga thabakka manaroi imungi misinga wakal fawdok ngamba watkani. Maruk afaba tangani lamda chatpa kaide aduga tang kundagina kulumdoi fawbagi manungda wanomba sakri thangani. Mari mata yumda thunglagani khut cha haining singning matam oigani sasangi karbardadi sel mangani. Aduga lairik phongma ngamgani haksangi oinadi khu nuwairoi mahigi oinadi ningba thungde pakang lesabisingi oinadi muknagani. Aduga mathangda lokusage Brisik Rashifalgi oina tang 13 18 fawbagi manungda sel da kok ngauba matha saba amadi mathau susinba matam oigadori. Apama posak yamgani wanomba sakri thangani sangagi karbar toba aduga injin gi maramda karbar toba da sel mangani. Aduga pungi sei toba kanagani lamda chatpa kaide imung manung wakal faunaba wagani. Lemhoriba tang kundagina kulumdoi fawbagi manungda anoba paw tagani imung manung semjin sajingani tungi plan toba ngamgani mari matagi upai togani. Mahigi oinadi ningba thungba watli pakang lesabisingi oinadi muknagani. Mathangda lokusage Dhanu Rashifalgi oina tang 13 18 fawbagi manungda mathau singani thongdok yamgani suba noma kanagani mari mata yumda lakani lila drama yengba ahau athum saba nungai thokpa matam pamgani. Lemhoriba tang kundagina kulumdoi fawbagi manungda lamda chatpa kaide anoba paw tagani karbar sel mangani. Wanoma sakri thangani potsai lepsinba matam oigadori mahigi oinadi akaiba leite pakang lesabisingi oinadi haina singnagani. Asumna mathang sathajarakpana Makar Rashifal amuk yoksilay. Makar Rashifalgi oina tang 13 18 fawbagi manungda anoba maruk unagani maruk mapang taksa hijanaba pamjaba amadi thungjaba matam oigani. Panduna lerakpa sel fangani lila drama sana khonabagda sel fangani pungi sei toba mingchat fangani. Sana khonabagi thabaksida sel fangmatanatana mingchat fangu haiba lei loinana lemhoriba tang kundagina kulumdoi fawbagi manungda lamda chatpa kaide anoba mari mata fangani karbar sel mangani mahigi oinadi mayai oina togani haksangi oinadi kokkhra nuwairoi pakang lesabisingi oinadi muknagani. Mathangda lokusage Kumba Rashifalgi oina tang 13 18 fawbagi manungda lamda chatpa kaide lairik phongani leikaigi thabak thoramda pukning sangani. Hongdo hongjin khara lei wanomba sakri thangani mina kalak matam oigadori khara section laibiyo. Lemhoriba tang kundagina kulumdoi fawbagi manungda mari mata yumda thunglagani lamtu yengba chatkani sel makhong pangani anoba potsai leisili. Haksang nuwairoi mahigi oinadi mayai oi pakang lesabisingi oinadi haina singnagani. Asumna amjariba Chayolgi Rashifal asigi kudol sigi aroibada minna Rashifal lokusage. Hariba Rashifal asigi ahanma tangkakki tang 13 18 fawbagi manungda lamda chatpa kaide anoba tungi plan tobang pamgani nungaiba paw tagani mathau singani karbar sokhatli pungi sei toba mingchat fangani. Lemhoriba tang kundagina kulumdoi fawbagi manungda anoba maruk mapang unagani
ꯋꯥꯅꯣꯝꯕ ꯅꯨꯡꯁꯤꯔꯒ ꯇꯣꯛꯀꯅꯤ ꯄꯣꯠꯆꯩ ꯂꯦꯞꯁꯤꯟꯕꯗꯤ ꯉꯝꯒꯅꯤ ꯈꯨꯠꯁꯥ ꯍꯩꯕꯒꯤ ꯊꯕꯛꯇ ꯆꯥꯎꯈꯠꯄ ꯂꯩ ꯃꯁꯥꯒꯤ ꯃꯍꯩꯅ ꯅꯨꯡꯉꯥꯏꯖꯕ ꯃꯇꯝ ꯍꯥꯏꯕꯗꯣ ꯍꯧꯗꯣꯛꯆꯕ ꯃꯇꯝ ꯑꯣꯏꯒꯗꯧꯔꯤ ꯍꯛꯆꯥꯡꯒꯤꯗꯤ ꯈ꯭ꯋꯥꯡ ꯅꯨꯡꯉꯥꯏꯇꯕ ꯀꯣꯛ ꯆꯤꯛꯄ ꯈꯔ ꯂꯩꯒꯅꯤ ꯈꯣꯡꯄꯥꯛ ꯁꯥꯒꯠꯄ ꯑꯗꯨꯒ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯅꯤꯡꯕ ꯊꯨꯡꯕ ꯋꯥꯠꯂꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯑꯁꯨꯝꯅ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯃꯥꯡ ꯊꯛꯇꯒꯤ ꯑꯃꯨꯛ ꯍꯧꯖꯔꯒ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯂꯧꯖꯒꯦ ꯃꯊꯪ ꯂꯥꯛꯀꯗꯧꯔꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯑꯃꯨꯛ ꯑꯅꯧꯕ ꯆꯌꯣꯜ ꯑꯃꯒꯤ ꯔꯥꯁꯤꯐꯣꯜ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯗ ꯁꯦꯝ ꯁꯥꯖꯕ ꯍꯧꯖꯒꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯒꯦ ꯄꯤꯅꯕꯤꯔꯁꯤ ꯃꯇꯥꯡ ꯆꯥꯅ ꯃꯇꯝꯒꯤ ꯑꯣꯏꯕ ꯃꯤꯌꯥꯝꯅ ꯊꯝꯕꯤꯔꯛꯄ ꯇꯣꯄꯤꯛꯁꯤꯡ ꯑꯗꯨꯃꯛ ꯊꯝꯖꯕ ꯍꯧꯖꯔꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯒ once again ꯑꯃꯨꯛ ꯍꯟꯅ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ